Ukrul District ki TM Kasom Village da ngarang nungthil pung 2:30 rom tabada Militant singna attack sathaduna mioyani hathibaki thaudo adubo state lengang na akanba mawongda condemn tawi haina Home Minister Govindas Konthoujam na phungdokre wafamasi Chief Minister Secretariat pangthokpa pawgi mifam amada phungdokhibani magna makataratuna hai Thaudok adugi matangda tangkul nagalongna memorandum mama pisilakle lengang na thaudok asigi achumba langla langjil khangdokpa ngamnabagidamak NIA da case asi sinanaba warep laukre security force na thaudok thokpamgi akoibada pak sanna thiba hupagi thabak sathaduna senariba mioi sing phananaba thaurang laukhatle state asida hana leramba Central Armed Police Force ki company saniga humpu taraka nito yasigi manungda election gi sizinanaba company marfuga nipan lauthokre masigi matakta CRPF ki company taraga manga amasu lauthoknanaba se thoklakhe adupu Chief Minister na housing wariba state asigi law and order gi yenglaga lauthok pidanaba haibadagi Union Home Minister na yarakre mapanda election gi satkiba kangbu adusu thuna halaklagani masigi damakta counter insurgency operation da khwaidagi haisingba kangbu masu Manipur da laklagani masigi su matakta Central Force singna sijinagadaba makal makha kayagi gari singsu tunglare leibaki logi wangbada thabak tawba sing sapsana laksingani hainasu mahakna makha takhi strong laubi thaudoki matangda hauzik sathariba numit mangani gi total shutdown gi khongjang asi miyamna thingnariba khudong sadaba awaba mayam asi yenglaga khudakta handok pinabasu mahakna apil tawki state asigi miyam haukiba April gi tang 3 gi waduna laklabani nongmagi sara tanjaba suraga sasaba miyamda total shutdown asina sathina sokalagani mairoi singda ajoba safuama piri masina tungda akaiba kaya lakani strong laubigi thaudokta laikhidraba angangani gi apopa mangalga wari sanabagi matangda palladuna Home Minister na haikibada angangani hatpagi thaudok asi kaya yamna kumang sausilabage haiba khangjanaba mahakna hana BSF ta leiramba post aduga manaba ama state force ta pirage haikre masigi su mathakta ma ki loina bisu nurse ni haibana imung manung punna ahal laman sing kolaga leminaba yananaba sunaba makalgi thabak ama pirage haikrabani adubu mayamga tanarukhigani hairaga shutdown lauthorkhibani nakalamoromda Zomi Council gi chairman na Lamka district Pigani Haina Chief Minister Yumnam Khemsan na ayaba warol piba lai haina social media platform singda viral odakliba wafamadu aran bani kaidongai dasu Chief Minister na Lamka district Pigani haibage Cherol pibasu laikide thajaba pibasu laikide haina laingaki mahus silaga mahakna makhatana phungdukhi